Ring tabiru khaipurno pu image TV na taramna okchabaga loinana Brajesh Kumar na khurumjari ngasigi maroi pauda thaksi khasi yaudana chaukat pa khunai ama purak pangam loi haina Chief Minister N Biren na phondokre Red October Socialist Revolution hodokkiba chahi chamaga 3 lakh suba ningsing palanthrom pangthokre Parak Rashtriya Sarveksham mari leinana namit nini chathagadawa master trainer singi training program asidagi hodokre loinana charu mai thabagi wakong sel lupa lising kontra thiananaba order thokre napungoi pau lobirasi Thaksi khasi yaudana chaukat pa khunai ama purak pangam loi haina Chief Minister Nongthomam Biren na phondokre ngasi Imphal West ki manung zanba changangai da leiba Harvard School gi Silver Jubilee Celebration thorong mai leina wafam asi Nongthomam Biren na athoi mithunglen gi warol peduna phondokhibani thorom aduda akhan mithung oina Education Minister Thonawjam Basanta pasoi SC gi MLA Sapam Keba Moirang SC gi MLA Thongam Santi ga loinana Harvard School gi Principal Dr. Konjangbam Navachandrana thorom mapu oina saruk yaki thorom aduga mai leinana NEET amadi JEE parikha da mai palak laba Maharot Kumar Thoi amadi school asigi student award oina Maharot taruk tasu certificate amadi sel gi mana piduna ikai khumnaba okhi en Biren namakha taraduna thaksi khasi yaurabadi masa mathanta chokhatpagi lambida laktuna nungai yaipha khunai ama oirak pangamgani laingakna paikhatliba tongan tongan ba thabak thorom singda mahiroi sing gisu achowa saruk yauri mahiroi sing gi syllabus ta state ki oiba regional ga mari leinaba sing hapnanaba education syllabus committee ama semduna lamdam asida kanglup kaya leibage kari lon ngangi kadai dagi horpano haiba Tigatuna lirik tambada haplagani education asina kunai amagi tungi lambi oigidoribani haujik leiriba miron asina aranba sing adu semdo haudrabadi tungi mirol da asoiba kya lakani lamdam asida kanglup kuntra mari recognize tauri masi nattaba mapaldagi changlak pasing loksinba yaroi maduda kunai asibu mudhan khiba yabagi macha ama oirakani Haujik thokliba irang asi wakal tahodabadagi thokibani maru oina mitop amadi drug lalon basingna irang asi thohalmani maram asina border fencing asi yamna mathau tai haiki nakalamarom da Mizoram gi Chief Minister gi matang da pamising na hangba semna pokhum pirduna personal comment depending day adabu India gi apunbagi saktam day kanamtana thugaiba ngamloi India asi achouba lebak amani India amadi Manipur gi apunbagi saktam gi damak laingak asina adum leptuna leiri ngarang koki militant singna kautuk amadi ithamda nomai kapsilakhiba adu khudakta security force singna chapchana khut handuna pokhum pikhi loinana laingak ki rusingba sing reshuffle tawbagi wafam leibra hangbada kumjal singani taratare dagi adumak minister reshuffle tawraga lakli haiki Mayam loina khange adu na phugi bidamatani aduna aruda discipline asi ka siyaw ko ba samaj amatana lima lagun desa patana discipline se fight ge hai na key instrument discipline and healthy asi ka sila laga kasaro karga you can acid application Chahi me kuntaret amadi kunipan gilona ba ahing da kuki khulai paibe singna Kaching district ki Sugnu Sero amadi Bisnupur district ki Napat amadi Tagjeng da chatharakkiba attack aduda amang ata thokhraba Sugnu Chuchampur lambigi Manipur Tural mathakta leiba phibam soklaba Valley Bridge amuk anna samjinanaba PWD gi official singna action creek Bisnupur district ki Napat amadi Tagjeng gi Khunja Singh masa masa gi mayumda amuk hanna khunda laita hananaba Lengak na lokot pa thawak ki manungsan na kul ani asibu changbagi khwaidagi maru oiriba thung nongna samjinanaba yengsinbagi thabak adu ngarang nungthul PWD Bisnupur district ki A Salam Anil kumbi SC ki MLA S Premchandra gi PA S Hirojit Wangu Borayang BJP ki Pradhan Ramesh Thiam SDPO Sugnu Suresh Anthony amadi BSF
131 Battalion की CO यावना अपुन टीम अमला चथखिबनी चीफ मिनिस्टर एन बिरेन अमरी कुंबी एससी के MLA एस प्रेमचंद्र की मिटिंग मखादा लाखिब खोंचत अदुदा PWD की स्टाफ सिंगी माइकेदगी थोंग अदुबु अथुम मतमदा सेमजिनबा हौननबा अमांग अता थोख्रबा थोंग अदुगी पाक चाव अमरी थोंगी करम पार्ट सिंग नौनो सेमजिन साजिनबा मथौ ताबगे हाइबा अदु यंगसिनकी पनबयाबदी हाइरिबा थोंग असी लांथोकलगा लैरिबा बिष्णुपुर डिस्ट्रिक्ट की नापट अमदी तांगजेंग असी चुचापुर डिस्ट्रिक्ट की तोंगान बकुकी कुल सिंगना कोइना खुंदा मफम अमा ओइबना हौखिबा सही गी मे कुंतरेट अमरी कुनिपान गिलोनबा अहिंगदा कुकी खुलाई पाइब सिंगना सिक्योरिटी लेतबगी खुदोंग चाबा लौदुना यामना लाइन मई थारमखिबनी लोनना हाइरिबा मतम अदुदगी हौरगा खुल अनि असिदा खुंजा सिंह नसी फाव संग मंगमदना मणिपुर की तोवान मफमदा हांगलिबा रिलीफ कैंप सिंगदा संगफम लौदुना लैरखिबनी अमरी खुंजा सिंह की माइकेदगी मखोय मसा मसागी मयुमदा हंजिन हननबा होटनबियु हाइदुना लेंगाकी मरी लेनबा सिंगदा लाउदुना लाखिबा अदुगी माही ओइना लेंगाकना हाइरिबा थोंग असी थोक पाखलखिबनी करिगुंबा हाइरिबा थोंग असिना मफुंग फाना सेमजिनबा लोइरबदी खुल अनि असिदा मैतै सिंगना नौना खुंदाबा याबगी मथक्ता कुकी सिंगना सुगनु तमना तोइना अटैक तौरंबा अदु खरा मखैदी थिंगबंगम लगनी हाइना मयामनसु पानरिबनी लाखलिबा चही लिसिंगनी कुमागी जनवरी अमदा थवाल डिस्ट्रिक्ट की ओइनसु फोंगदरिबा फोटो इलेक्टोरल रोल 2025 एनुअल समरी रिविजन असी हेल्दी ओइबा इलेक्टोरल रोल अमा ओइननबा होनबदा डिस्ट्रिक्ट असिगी मयामना मतेंग पांगबियो हाइना डीसी थवाल अहनथेम सुभाषना फोंगदोरली ngasi थवाल मिनी सेक्रेटरीट लैबा डीसी की ऑफिस त पावगी मिफम अमा पांगथोलदना डिस्ट्रिक्ट इलेक्शन ऑफिसर थवाल सु ओइबा डीसी थवाल ए सुभाषना हाई इलेक्शन कमीशन ऑफ इंडिया की मखादा चही खुदिंगी पांगथोपगम लाखलिबा चही लिसिंग अनि कुनमंगा की जनवरी अमदा क्वालिफाइंग डेट ओइदना थवाल डिस्ट्रिक्ट की ओइना फोंगदरिबा फोटो इलेक्टोरल रोल 2025 के एनुअल समरी रिविजन असिगिदमक मंगोइनना सही असि अक्टोबर 29 द इंटीग्रेटेड ड्राफ्ट इलेक्टोरल रोल अमा फोंख्रिबा इंटीग्रेटेड ड्राफ्ट इलेक्टोरल रोल असिदा प्रजा सिंगना क्लेम तौनिंगबा अमदी ऑब्जेक्शन तौनिंगबा सिंगना लाखलिबा नवंबर की 29 फावबदा चेरोल पिसिनबा यागनी मसिदा मिंग नौना चनगदबा लौथोकनिंगबा मिंगलाना इरकपा अमदी युम होंदोक होंजिन तौबगी सेमदोकनिंगबा पुमनमक सेमहोबा यागनी मियामगी हेना खुदोंग चानानबा हाइदना इलेक्शन कमीशन ऑफ इंडिया ना चटलिबा था हाइबदी नवंबर तांग मापन तरा कुलुमदोय अमरी कुनमरी असिदा स्पेशल कैंपेन डेट हाइना नुमित मरिनी चुपना पोलिंग स्टेशन खुदिंगदा कैंपेन चथगनी मसिदा ऑनलाइन द पिसिनबदा खुदोंग चादबा अमदी ऑफिस त लाखलगा पिसिनबा ngамदबा सिंगना इसा इसा की पोलिंग स्टेशन सिंगदा चतुना क्लेम एंड ऑब्जेक्शन तौबा यागनी थाजलकलिबा फॉर्म अमदी ऑब्जेक्शन क्लेम सिंग असि डिसेंबर कुनमरी फावगी मनुंगदा ERO की लेवल दा डिस्पोज तौननबा होनरबा मथुंग 2025 की जनवरी अमदा इलेक्टोरल रोल फाइनल असि फोंगनी अक्टोबर 25 दा फोंखरबा इंटीग्रेटेड ड्राफ्ट इलेक्टोरल रोल असिगी मतुंग इन्ना थवाल डिस्ट्रिक्ट इलेक्टोरल रोल चल्लबा मियोय असि लाख अनिगा सुपना लिसिंग मरी चमापन मरफु तरेट ओइरे हाइकी डीसी थवाल सुभाषना बखाताना हाई मखाताना डिस्ट्रिक्ट असिगी हेल्दी ओइबा इलेक्टोरल रोल अमा पुथोकपा ngamnanaba नुमित मरिनी सुपना चथगदरिबा स्पेशल कैंपेन डेट असिगी खुदोंग चाबा लौहिदुना सही असिगी अप्रैल अमा जुलाई अमा अमदी अक्टोबर अमा फावदा मसागी सही 35 सुख्रबा अंगांग सिंगबुसु मथंगी इलेक्टोरल रोल दा चलहन नबगिदमक फॉर्म थाजिन बिहौबा यारगनी हेल्दी ओइबा इलेक्टोरल रोल अमा पुथोकनबा होटनरिबा असिदा डिस्ट्रिक्ट असिगी मयामसु मतेंग पांगबियो हाइना अपील तौरली मफम द युम पांग्रबा मियोय सिंगदुसु मफम अइगी हानगी लेरंबा मफम दुदा की लौथोकपिरगा अनौबा लेरिबा मफम दुदा अमु मिंग जनसनबा होटनबियो हाइदुना अइना अपील तौजरी मयाम कौबिरगनु लाखलिबा नवंबर की तांग मापन तरा तांग कुलुमदोय अमसुंग कुनमरी स्पेशल कैंपेन डेट असिदा सुंसोय सोयदना इनाक नक पोलिंग स्टेशन द चपीरगा क्लेम एंड ऑब्जेक्शन फाइल तौबियोना अपील तौ
लौरक पंथा यौरपगा लोइनना लौमिसिंगना लंबीदा लौ येसिनबा अमदी लबुक्तगी गारीना लैबाक पुखलक्तुना लंबीदा थादरंबसिंग आयनगी ओइबा तौफम थोकपा थबक तौदुना फगलगनी हायना डीसी थौबाल अहंथेम सुभाष आईएस ना ngarang order ama thokraba matung ngasi lambida phaubai paiduna lau yainanaba thorang toramba mafam ama yehen khidre pau asina hai desi thawal na ngarang thokiba order adugi wangmada ngasi ayuk thawal athopam gi arong turel nakan gi lambida kanglon kaina lambi thasinduna lau yainanaba phawom sing paiduna thamle haibagi pau phangbadagi thawal police ki team ama sangsinduna thingbaga loinana atopa mafam amada hongdo hankhibani hari lambi tangkhai thingduna lau yaiba amadi labuktagi karakpa gari singna lambida laibak achau achau sing thadaramba yaroi haina ngarang thokiba order adugi wangmada miyamasu makhata na thabak tawbiganu haiduna lambigi khudong thiba thokadaba dagi kannanaba honabada miyamnasu mateng pangbiu haina disi thawal ahantem subas is na miyamda appeal torokli lopu singna lambi tangkhai loksinduna phobom paisinba asina maram oiraga chathok sinda akaiba oirakpa amadi labuktagi karakpa tractor gumba gari singna pukhalakpa achau sing lambida tahorga accident thopagi chang yamna wanglakpana athingba asi thambani hari nakan amromda lau yeiriba lopu singna machine lau yeiba matamda madudagi kamthurokpa charu sing adu mafam sana lotion biramu ngasi su tenthagi mafam amada lau yeibagi charu sing adu electric post mathakta panduna lairambadagi MSPDCL ki staff singna sengdokre hari lopu singna lau yeiba loirga hana yenglamdaba chatakhiba maramna karigumba electric post mathakta leihoriba charu sing aduna mai horoklabadi maduna mahangadoriba asi lamdam adugi miyamda khaktani maram aduna lopu singna lau yeiba loirakpada mafam chana loisinbiramo hari Women's Income Generation Center WIGC na run tawwa Children Home for Girls ki taratret suba birthday ki tarom asi thawal wang mutabada liba WIGC ki complex to pangthokre tarom adu jetio thawal arambam Anil Kumar Women's Income Generation Center ki founder secretary onam Indira DCPO thawal Salam Robindro CWC thawal ki chairperson L Roman atoi mitung sing oina sarukya ki home ki angang sing bu kek kakhanduna punna chaminaba makhoi haijaba extra curricular activities kya utpa amadi makhoi da khudol kya tambana mapung oiba thoram oikhiba thoram aduda athoiba mithungi warol pirduna jetyo thawal rambam Anil Kumar na phondokhibada homa sida leiba angang singbu ningthina mahima sing tambiduna yengsin biba khak natana makhoi na pamjaba extra curricular activities kya hangdok piduna makhoi hidden talent kya khangdok piduna guide tawbiramba abu apen mofam kya phondokhi WIGC gi founder secretary Indira na mahidi yamna tamjiningba aduga tamba phangjadaba angang kya gi awaba adu uraga makhoi bu senabiba amasung lamjing ningbagi wakhal leibadagi nupina nupi macha sing khaktagi oiba home asi hodokpani haina home asi hodokpada thengnarakhiba wafam kya su phongdokhi Great October Socialist Revolution hodokibagi chamuga taret lak suba ningsing palan thorom ngasi Communist Party of India Manipur State Council sinduna Imphal gi Irawat Bhavan da pangthokre thorom du Control Committee MSC CPI gi Chairman Langol Iboyama Commission asigi member Dr. M Nara MSC CPI gi Secretary L Thoren President member sing oina daise phamki ngasigi thorong mai lenana Control Commission MSC CPI gi member Dr. M Nara na akoi gi malem asida social system amalai senjau paibu singi mayokta lamyan ba lenin na Russia da ohong ba on ba khunai ama purakna ba Marxism gi theory makha da tabak tawki
Zari gi lengak-tagi awan puruknaba achauba rally ama chatki maithirba matungda amuk hanna ingkomda lising chappan tarat ki October 8 ta Lenin gi lising makhada socialist lebak tara mari polakhi communist na lengak paibda lairaba leite Sri Lanka China Latin America amadi India gi mising crore chamaga nifu gi manongda crore humpu gi marakta chaba thakpa phangdabagi awaba kaya mayok nakhi hari the concept of the socialist society fajana semburpi ai haiba madgi hundu phangbo dadul kana bise ai koi khati na te si for the people, for the whole people new vijati gi kunai gi ya babu program gi namta October socialist revolution se na hono na kai palon to gi wani na puru lengdi pui namta thamse Joint Director Veterinary and Animal Husbandry Bistupur District Dr. Tongbram Bidyarani ki mit yang makada haukiba thasi mangadagi hauraga Bistupur District Veterinary Office amadi Bistupur District Milk Cooperative Union Limited na kusamnana sinduna namit humni oinam khulda chatharakpa FM dagi vaccination program asi lotion kre aroiba namit oina vaccination tawagi thoramda Joint Director Veterinary Dr. Tongbram Bidyarani Veterinary Officer Singh Dr. Thangjam Rina Dr. Kuraijam Dhananjoy Dr. Nambam Sunita amadi Mobile Veterinary Unit Dr. Lebak Nganbi Umaibam Union ki President Malem Nganba Songtham Saruk Yaduna oinam khulgi san chamanga henbada FM di vaccine kapthoki Dr. Tongbram Bidyarani na pada sanda foot and mouth disease namaram nabana sa singna sangom thokpa watpa amari masa pokpa watpana san loiba longi singna amang bakaya mayoknari malemda sangom gi pothok pada India na mangjil thari adubu foot and mouth disease kaya nabana mapal gi lebak singna maru oina European country singna aikogi sangom asi pamdabana sahi mada lupa crore lising tarani palmuk mangli masi thoktanaba India government na lising ani kun manga fawda FMD asi control tawnanaba amadi 2030 fawgi manungda eradicate tawnanaba pamdaba free the vaccine pandamda free the vaccine asi kapthokpagi thorang pakhatpagi saruk ama oina oinamdasu FMD vaccine kapthokpani haiki world of Putuise. Adubo, Akogi Hydiba Lina Silibana, in the Agi poaching say meat or milk or Mapangi, United States, Canada, European countries in the export of Bangam Dreba. Adugi Maramna, Akoidayamna Mangzabala Panina, Chahida Kogi or listening Canada, 18,000 Muki Maya, say Manga Baneva Koida. Adumayam do make up tone of Biden in the government, I see Pakalak Paneva, Aduna. Dr. Yangjam Rina na phongdok kibadai khoina migi insurance yawgum livestock kisu insurance yawbigadawani masina san amagi mambal gi chada marifu amang ata thokpadagi kanba ngamgadaribani Bistupur district tasu lawmi ama insurance yahubana san siraba matungda sel phangbana amangba laihodre haiki Lebak Sinba Tungbada Lakliba December Marida Gi Chathaba Hogadriba Farak Rashtriya Sarveksham 2024 Gi National Survey Asibu Manipur Dasu Paksana Pangtok Nabagi Pandamda Nasidagi Hona Namit Nini Chupna Chathagadaba District Level Master Trainers Singi Oiba Training Ama Samagra Sikshagi State Project Director Su Oiba Education SK Director L Nandakumarna Hotel Classic Grande da Hudokre Hudokpagi Thom Aduda SCRT gi Director L Roman Singh Parak NCRT gi Maiketagi Dr. Gulfam Singh Bana Milkiana Saryaki Samagra Siksha Manipurna SCRT Manipur ga Pulaga Farak NCRT New Delhi gi Yang Makada Satkhiba Nasigi Thom Aduda NCRT gi Makada Leiba Farak ki Chief Executive Officer Indrani Bahaduri na virtual gi Kutangda Saruk Yakiba Loina Handak Paket Kadoriba National Survey ama Oirba Parak Rashtriya Sarveksham 2024 gi Maramda Sugaina Saruk Yakiba Trainer Singda Wangangki Indrani Bahaduri na Haikibada Haidiba Survey asi Maru Oina Lamdam Asida Leiba Government aided amadi private school singda Tamliba Mahir Singi Larik Tambagi Kutam asi hana fagan hanaba hotnabani Mahir Singi Performance Assessment Review and Analysis of Knowledge for Holistic Development Samna
Samna parak haina kangnariba asi National Education Policy kumja lisingani kungi makada National Curriculum Framework for Foundation Stage amadi School Education kumja 2023 gi matung ina class 3 class 6 amadi class 9 da tamliba mahiroi sing asida stage ahumda maths the world around us science amadi social sciences hariba subject sing asida angang sing assessment chathagani haiki Thorom aduga mari lainana Manipur gi oiresu achauba thodang logodoriba samagra shiksha Manipur gi assessment coordinator oina Lady Puyam Sonyana Pongdor Kibada Ministry of Education gi pauta matung ina hairiba servicing Chathanabgidamak observers sing haple observers sing asina district level da direct chatlaga survey report logani loinana district ki thaktasu master trainer sing da training pigani hairba parak rashtriya sarvaksham asi maru oina mahiroi singi competencies sing hengathanaba pangthokadaba survey amani phongdoki lamdam asida lariba community leader youth leader church leader Oza Singh amadi social worker Singh gi drug abuse prevention gi matangda nomogi oiba awareness program ama Nirvana Foundation Children Home for Girls na sinduna gari awang lekai da leiba home asida pangthokre awareness program aduda Sneha Bhavan IRCA gi project coordinator Tuan Singlung Kamai Divine Light IRCA gi project coordinator KS Vasanta SLCA Manipur gi field officer M Ranjit Kumar amadi Nirvana Foundation gi secretary Sobhana Sorok Haibamna athui mitunglen sing oina saruk ya aduga mari lainana Nirvana Foundation gi secretary Sobhana Sorok Haibamna phongdorkpada lamdam asida leiriba inkhalak liba naharol singna nisa sabagi chang nomo nomogi hengalak liba asi thingnanaba hotnabada lekai lekai gi luchingba sing church gi luchingba amadi youth sing luchingba singna ahen mathodang karamna logudage haibadugi pandamda ngasi awareness program asi pangthokpani loinana lamdam asida leiriba inkhalak liba nupa macha amadi nupi macha singbu nisagi pakta lukhigadoriba asidagi kanhau kanduna afaba khudai ama sembada aikoi puna saru yaminasi hainasu phongdoki Tesa sumnong numagi engulf to pa ana koina early prevention dugi goal duda agang singsida akoina drug tegi kamaina lapna legani and then local gi leaders myam nasu agang singsida kamaina akoi lekai lekai agang singse drug tegi nanthu oga lapna thamgadagi haibadugi punna holistic approach amagi makada changsalakpa program Sahi kunik thoi khakta ngairiba malayamda Manipur gi damak mingchat purkraba Lukanan Khatirme ngasidi worldwide brand oiriba Mr International Organization gi managing director oina from hapkre mahakna brand asida hek saruk yabaga country makhal makha kayada expansion amadi quality upgraded tawhanduna organization sigi anauba mangal ama puraknanaba lambi da thawai hakchang yauna khongjel Changsilakli hojik San Pedro Cebu City da pangthokliba Mr International gi taratruk suba edition asida Lukanan na lamjing lamtakpa ama oina organization asibo maipu na duna Lukanan na lamjing liba organization asi Cebu government na harau tayam na official sponsor tawduna worldwide event ama oina recognize oihali pikraba lamdam ima Manipur da pokchaba mahakna malamgi chawarba organization Mr International gi managing director ama oiba pangjaba asi hawalak liba modeling amadi pageantry bu pamjaba nahul singda achauba ithil ama piba ngamgani thajai lamjin lamtak chariba organization asibu hen mai pakchaba ngamba oijage makhatana Lukanan na Manipur da leiba modeling amadi pageantry bu pamjaba sing busu international opportunities amadi academy puraknaba kanna semsari mahakna lamjing basida miyamna puning thogapiu haina phongdoki chatliba chahi sigi hokiba October 19 dagi November ahum fawa USA gi Colorado da pangthokkiba Women Under 19 World Boxing Championship 2024 da Bishnupur district ki manung sanba Naran Saina Maya lekai dagi Thonhaujam Singh Hajit amadi Saubu Devi gi machanopi Supriyana silver medal laurakpada United Naran Saina Development Committee UNDC Ilsa Seva WDA na nungaiba amadi thagatpa phongdorli haina UN
DC की सेक्रेटरी लोंगजम प्रेमजित ना थादोरप चेरोल अमन फोंदोरली चेरोल असिना मखा ताखिबदा चैंपियनशिप अदुदा 54 kg कैटेगरी दा इंडिया की महूत सिंधुना सरुक याखी मणिपुर की छानरोई थोनाउजम सुप्रियाना इंग्लैंड की छानरोई वाइस कैटलिन गा पानाबदा सिल्वर मेडल फंगबा ngamhokibani hari MPCC Kisan Congress Committee ki Chairman Laisram Nando amadi ex MP Dr. T Mainagi Mijeng Makhada Konthojam Block Congress Committee na Uniset IIT Kanpur Oil India Limited ke khusamnana sinduna Joypur Khul Primary School Moidang Pokta School Backsing ngasi yanthokre Thoram du ex MP Dr. Thoksam Maina MPCC Kisan Congress Committee ki Chairman Laisram Nando Imphal West District Congress Committee ki Vice President Hawaibam Ibotombi Konthojam Block Congress Committee ki President Kalen Jau Kabuina Saru Yaduna School Asigi Mahiru Singda Folding Table Yawa School Backsing Yentokhi Sahi ani Farak Kadoraba Irang Asida Aktheng nana chaitheng phangliba Imphal East District ki lamlai kendra ki manung channa leiriba thamna pok pigi ka hena sotharba yum anida political activists sapam kanglai falna chana naba sengi mateng pangkre amadi maru marang sing yenthokre mateng pangba aduga mari leidana sapam kanglai falna pongdokhibada lamlai kendra gi oina lan asigi haktheng nana chaitheng nangliba khul singi manungda thamna pok pi khul asisu amani hariba khul asigi Lopam kaya maitai singna sangba fangdana lairiba mapam singda laikibna lau uba phangdraba yum kaya ama lairi asigumba lau uba phangdraba yung sing asida teng bek amamam mateng pangba lakpani makhatana tha ani khudingi sing asi pikhigani red zone area singda lairiba khunja singna karamba pibamda lairibagi haiba asi yengsinba watpa manbagi mawong ama uriba asi yamna laibak thibani Thokliba lan asida maitai sing aikoi punna awaba asi hangmina basangi adubu lengang na relief camp ta leiriba miyam gi oina mateng pangliba asigum red zone area da leiriba singi oina su mateng pangbiba yamna mathau tai madu oirbadi miyam saunaratliba asi khara makai safagani Manipur red zone area lairiba asi kendra taramuktani hairba kendra sing asigi mihut singna red zone da lairiba khunja sing ningthina yangchillabadi miyamna lengakta samrakliba asi khara makai di hantanba ngamgani hainasu mahakna makhatana phondokhi tabagi sakti watlaba madi wangang thokpada khudong sadaba mayok narba angang amadi ahal sing Khangdoknanaba Pandamda Rising Awareness and Promoting Identification, Hearing and Speech Problem Cyber Awareness Cum Screening Camp Ama CRCSRE ZU Bishnupur DDRC Bishnupur Manipur Department of Empowerment of Persons with Disability Divyangjan Ministry of Social Justice and Empowerment Government of India Juvenile Justice Board Complex Thakel Imphal West District Manipur na punna kusamnana sinduna oinam Government High School da ngasi pangtokre thorom aduda ZEO Bishnupur and Sinkhai CRCSRE Imphal Tail Part ke Assistant Professor K.S. Rameswar IED Coordinator Imphal West O Aruna DSWO gi Special Teacher TH Chunolta amadi Physiotherapy DDRC Akoijam Dikina Athoi Mithunglen Amadi Wangangloi Oina Saruk Yaki Thorongamai Lenana IED Coordinator Mayang Lambam Sanjarani na Phongdokhibada Child with Special Needs ki Angang Sing Khangdoktuna Karamba School da Admission Tawduna Mahai Tamhangani Amadi Ngangbagi Sakti Watlaba Miyoi Singda Speech Therapy Pibaga Loinana Lengak na piriba benefit phanganaba thorom asi pangthokpani haiki Khulai pai masak khangdaba miyoi singna sel gi demand ga mai leinana Irilbung Government High School gi headmaster Nongthombam Nilakumol Puramle thodo asinga se pung mapal me nifu marom tabda Irilbul police na konba Bamon Kampu Makhalai kai da leiba Irilbung High School da thokibani Sakhangdaba singna Puramliba headmaster Nongthombam Nilakumol sahi humpu sure thodo aduga mai leinana school adugi oza amana phongdorokpada ngasi ayu masak khangdaba miyoi ani laklaga headmaster asibu yotsai na kallaga Purambani hari Thaudok aduda shoklaba headmaster Jennings Hospital da pukhatuna laikanaki asigumba thong asi mahi masing tamgadarba school singda makhatana tawbiganu tungi
ꯌꯨꯝꯕꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯗ ꯀꯥ ꯍꯦꯟꯕ ꯗꯤꯃꯥꯟ ꯇꯧꯁꯤꯟꯗꯨꯅ ꯑꯀꯦꯈꯪ ꯄꯤꯔꯛꯄꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡ ꯅꯤꯡꯊꯤꯅ ꯁ꯭ꯀꯨꯜ ꯀꯥꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯁꯥꯅ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯗ ꯑꯩꯈꯣꯏ ꯋꯥꯍꯩꯁꯦ ꯍꯥꯏꯔꯛꯄꯗꯗꯤꯀꯣ ꯄꯩꯁꯥꯒꯤ ꯗꯤꯃꯥꯟ ꯑꯃ ꯂꯥꯛꯑꯦꯅꯗꯤ ꯍꯥꯏ ꯑꯗꯣ ꯄꯩꯁꯥꯁꯦ ꯑꯦꯛꯖꯦꯛ ꯑꯩꯈꯣꯏꯗꯗꯤ ꯑꯩꯈꯣꯏ ꯐꯖꯅꯗꯤ ꯈꯪꯖꯗ꯭ꯔꯤ ꯑꯗꯣ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯔꯝꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯗꯤ ꯈꯜꯂꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯠꯇꯗꯤ ꯂꯩꯇꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯁꯥꯔ ꯍꯦꯠꯁꯤꯗ ꯑꯇꯣꯞꯄ ꯑꯟꯅꯣꯟ ꯄꯔꯁꯟ ꯑꯃꯅ ꯂꯥꯛꯑꯒ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤ ꯃꯔꯝꯁꯦ ꯁꯤ ꯅꯠꯇꯅꯗꯤ ꯂꯩꯔꯝꯃꯣꯏꯗ꯭ꯔꯥꯅꯗꯤ ꯈꯟꯖꯩ꯫ ꯗꯦꯜꯂꯤ ꯑꯃꯁꯨꯡ NCR ꯔꯤꯖꯟꯗ ꯄꯣꯂꯨꯁꯟ ꯍꯦꯟꯅ ꯊꯣꯛꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯆꯔꯨꯃꯩ ꯊꯥꯕꯒꯤ ꯊꯕꯛ ꯑꯣꯏꯅ ꯋꯥꯀꯧꯁꯦꯜ ꯂꯨꯄꯥ 50,000 ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯊꯤꯍꯟꯅꯕ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯧ ꯑꯦꯀꯔ 5ꯗꯒꯤ ꯍꯦꯟꯕ ꯐꯥꯔꯝꯂꯦꯟꯗ ꯆꯩꯔꯥꯛ ꯑꯁꯤ ꯄꯤꯒꯗꯧꯔꯤ ꯑꯦꯀꯔ 2 ꯌꯧꯗꯕ ꯂꯧꯒꯤ ꯃꯄꯨꯁꯤꯡꯅ ꯂꯨꯄꯥ 5,000 ꯊꯤꯒꯅꯤ ꯃꯁꯤꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯍꯥꯟꯅꯗꯤ ꯂꯨꯄꯥ 2,250 ꯑꯣꯏꯔꯝꯕꯅꯤ ꯑꯦꯀꯔ 2ꯗꯒꯤ 5 ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯨꯄꯥ 10,010 ꯊꯤꯒꯗꯕꯅꯤ ꯍꯥꯏꯔꯤ ꯋꯥꯀꯧꯁꯦꯜꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯁꯔꯨꯛ 2 ꯍꯦꯟꯒꯠꯈ꯭ꯔꯦ ꯁꯨꯄ꯭रीम कोर्टना चरुमई थाबना पोल्यूशन थोहनबगी मतंगदा अकनबा वारेप लौखरबगी मतुंग ngasi नोटिफिकेशन थोखिबनी लेट अतम अमसुंग विंटर मनुंगदा चरुमई थाबा अमदी बोम्बुला थाबगी दिल्ली अमसुंग NCR रीजन दा पोल्यूशन हनगथली दिल्ली पोल्यूशन कंट्रोल कमिटी DPCC ना हाइकिबदा नवंबर अमदगी 15 फावगी मतमदा पोल्यूशन की ख्वाइदगी चांग वांगबो ओइगनी हाइरिबो मतम असिदा पंजाब अमसुंग हरियाणा दा चरुमई थाबगी चांग ख्वाइदगी हेनगतपा मतमनी हाइरि अकनब नुक्सितना कैलिफोर्निया दा लमई पाक सना संदोरकपदगी युम क्या साख्रे मियोय लिसिंग क्याना मयुम थादोक्तुना चेनख्रे गवर्नर न्यूज़मना फोंदोरकपा वरोल दा लॉस एंजल्स नॉर्थ वेस्ट माउंटेन फायर अदु यामना पाक सना संदोरकपदगी युम लिसिंग अहुमगा चौङा दा लैबा मियोय लिसिंग 10 हेना मिपाई पोहले न्यूज़मना हायरकपा अदु यारदुना पैसिफिक कोस्ट सिटी वेंचुराना फेडरल assistance फंगलगनी हाइबा वारोल अमा फेडरल इमरजेंसी मैनेजमेंट एजेंसी ना फोंदोरकी कैलिफोर्निया दा चाकलिबा लमई असि यामना मांगताकने ओइबा मैनी हाइरि अटियादा मैखु मपई फिट चाम हेना वांगना पाइखलकपा उनखि लमई अदु स्क्वायर माइल तातुक ता चाकलमबदगी पुंग 5 गी मनुंगदा स्क्वायर माइल 92 दा संदोरखिबनी हाइरि सानाबगी पाव All Jiribam Sports Association AJSA Sinduna Jiribam Higher Secondary School gi Sanabungda Sanariba District Level Mini Boys 13 years and below Tournament 2024 ngasi sanakyo match da CK Sina Ichel Club goal 10-0 da maithiba piki hayangi match nungthil pung 3 taw matamda Andamoi Club ka Oriental Club ka sanagani District Kang Association Jiribam na Sinduna Jiribam gi Bauparada Laiba Lamlen Community Hall kam Kang Sangda Sanariba Anisuba Ilangum Purnima Devi Laiba Road Kang Tournament 2024 gi ngasi sanakiba ahanba semi final match da LEC Bauparana MNC Ningthemambo Panjal Taret Marida Thoiduna LEC Baupara final sangkre ngasi ahanba semi final match ki hap amang da LEC Bauparana MNC Ningthemambo Panjal Marida amada Mangjin Thadun Setki Hap Matung Apiba Matamda LEC Bauparana MNC Ningthembambu Panjal Taret Mari da Maithiwa Piki Hayeng Ani Suba semi final match ayu pung 13 makhai Taba Matamda SAYC so Atingbiga Ichel Club Dibonga Sanagani final match lak de batang 13 da Sanagani hari Aroibada Maroy Pau Amuhanna Thakchi khasi yaudana chakatpa khunai ama purakpa ngamloi haina Chief Minister N Biren na phongdokre Great October Socialist Revolution haudokiba chamaga 3 lak suba nengsing palan thorom pangthokre Parak Rashtriya Sarveksham ga mari leinana numit nini chathagadaba Master Trainer singi training program asidagi haudokre Loidana Charumai Thabagi Wakongcel Lupa 50,000 Thinanaba order Thokre
ngasigidamakta di paudam pijaba matang asira losinjare mejang tabir ba khwai punappo amuka hanna khurumjari